Ngasigi video asidi USA amadi Russia hariba lebak ani sigi military power comparison gi matangdani. Video asibu sembira odana comment da habirakpadage semjabani. Ama boire video lamda mai onsilasi. Ahamba asidi USA dagi haujarage. USA ki global military rank asi 1 da lay. Haibasidi miyoy khudimangna khangnara wafam amani. Russia gina global military rank asi 2nd da lay. Adum oinamak Russia su matam amada superpower paramlibani. Haujiktabu USA na oibagi wani. Kanana Khngba Russia na amuk oirakpra haibasu. Population da hairagadi USA gi 335.89 million ni. Russia gina 143.95 million ni. Aduga USA gi GDP normal asi US dollar 26.950 trillion ni. Russia gina GDP normal asi US dollar 2.5 trillion ni. USA gi GDP PPP asi 26.950 trillion ni. Amadi Russia gina GDP PPP asi US dollar 5.23 trillion ni. Aduga amana PPP hariba asi processing power parity haibani. Aduga USA gi apunba nuclear weapons asi 5,500 ni. Amadi Russia gina 6,255 nuclear weapons asini. Aduga deploy nuclear weapons dana USA gi 1,644 amadi Russia gina 1,588 ni leiribasi. Adom khangbibra lebak ani sigi strategic nuclear weapons asi kayam lay haiba tu madudi USA gina 5,198 amadi Russia gina 4,077 lay hairi. Tactical nuclear weapons dana USA gi 230 aduga Russia gina 1,920 lay. Yam nuariba mana USA na ihan hana nuclear test tawkiba asi 16 July 1945 hariba sahi asidani. Aduga matam ikan kanadana 29 August 1949 da Russia na su nuclear weapons test tawki. Amadi USA na nuclear test tawkiba asi punna 1,054 rak tawki hairi. Russia gidi yamde 715 khaktani. Largest nuclear test ta hairagadi USA gi 15 megatons ni. Russia gina 58 megatons ni hairi. USA gi defense budget asi US dollar da 831.781 billion ni. Russia gina US dollar 109 billion ni. USA gi total military asi 2,127,500 ni. Aduga Russia gina 3,570,000 lay hairi. Active oina mathau toriba USA gi lami sing adudi 1,328,000 ni. Russia gi active military masing asi 1,320,000 ni. Paken khenaba oideda. Aduga USA gi reserve military asi 799,500 ni. Aduga Russia gi na 2 million ni. Total army personnel dana USA gi 1,403,200 ni. Russia gi di 550,000 ni. Total army personnel si Special Force ta hairagadi USA gi 68,800 plus lay. Aduga Russia gi na Special Force masing asi 40,600 plus lay hairi. USA gi active women personnel asi 399,583 lay. Aduga Russia gi na active women personnel asi 49,690 sui hairi. Teng lomda amuk mai onsil asi USA gi teng asi punna 4,657 lay. Aduga Russia gi di total teng asi 14,777 lay. Tank destroyer da USA gi 1,649 lay. Amadi Russia gi tank destroyer da 1,210 sui. Anti-tank gun dana USA gi 872 lay. Aduga Russia gi na anti-tank gun asi 1,522 lay. Adum oinamak USA gi armor vehicle da 360,000 lay hairi. Russia gi armor vehicle dana 161,381 sui hairi. Aduga IFV haibadi infantry fighting vehicle haibani masi USA gi 8,690 lay. Russia gi na IFV asi 12,580 lay de. Amadi APC haibadi armor personnel carrier haibani masidana USA gi 16,441 plus lay. Adubo Russia gi di APC asi 13,000
636 lei. MRAP haibasina Mine Resistance Ambush Protected haibani. Masi USA gi 12,127 plus lei. Aduga 1,679 amadi order tawraga leidabani. Russia gina MRAP asi 12,820 sui hari. Self-propelled artillery da USA gi 1,595 lei. Aduga Russia gina 6,208 sui hari. USA gi field artillery da 1,267 ni. Amadi Russia gina 8,356 oire. USA gi rocket projector asi 694 lei. Russia gina heli. Madudi Russia gi di 3,065 lei. Hari amadi anti-aircraft gun da USA gi 182 amadi Russia gi 7,500 lei. Aduga MANPADS hari basidana USA gi 10,000 plus lei. Russia gina MANPADS asi 10,000 plus lei hari. Haibadi lebak animak chap manai haibadi. SAM launcher haibadi surface to air missile haibani. Masidana USA gi oina 1,670 lei. Aduga Russia gina SAM launcher asi 2,611 lei. Short range ballistic missile launcher dana USA gi 1,225 amadi Russia gina 215 lei. Satellite ki amuk haijara age USA gi satellite asi 144 ni. Aduga Russia gina 91 khaktani. Air Force personnel dana USA gi 701,319 ni. Russia gina Air Force personnel asi 165,000 lei hairi. Total aircraft masing asi USA gi oina 13,209 lei de. Adum oina mak Russia gi di 4,255 khaktani total aircraft masing asi. Adubu aircraft masing asi khara sugain haijarake. USA gi combat aircraft da 1,958 amadi Russia gina 1,279 combat aircraft lei. Aduga fighter aircraft na USA gi 1,854. Russia gina fighter aircraft masing asi punna 809 ni. Multi-role aircraft na USA gi 1,193. Adubu 1,575 amasu order tawraga leire. Hairi Russia gina multi-role aircraft asi 287 khaktane. Aduga Russia gi su 78 aircraft order tawraga leire. Hairi attack aircraft da USA gi 896 amadi Russia gi 730 lei. Special mission aircraft da USA gi 695 lei. Aduga Russia gina 145 lei. USA gi trainer aircraft masing asi punna 2,648 ni. Adubu hauji 350 amasu order tawraga leire. Hairi Russia gina 552 khaktane leiri basi. Apunba trainer aircraft masing asi tanker da USA gi 606 plus lei. 103 amasu order tawkhre. Russia gi di 19 khaktani leiri basi. Bomber aircraft na USA gi 153 plus ni jam amasu order tawkhre. Russia gina bomber aircraft asi 135 lei. AWACS haibadi airborne warning and control system haibani. Masidana USA gi 32 plus lei. Mari amana order tawkhre. Russia gi di 42 khak lei hairi. Reconnaissance aircraft USA gi 128 plus lei. Taruk amasu order tawkhre. Russia gi di reconnaissance aircraft asi 34 lei. Electronic warfare aircraft USA gi 15 plus aduga mapan amasu order tawkhre. Russia gina electronic warfare aircraft asi 8 khak lei hairi. Transport aircraft USA gi 957 lei. Aduga Russia gina 453 lei. Helicopter lomdam mai onsil asi USA gi apunba helicopter masing asi 5,737 lei. Aduga Russia gi di apunba helicopter masing asi 1,547 khaktane khara sugain amu haijarake. Attack helicopter masing asi USA gi 1,000 lei. Aduga Russia gina 559 khak lei. UAV haibadi unmanned aerial vehicle haibani. Masi USA gi 5,000 plus lei. Adum oinamak Russia gi su chap manai. Makhoi gi su UAV asi 5,000 plus lei. Air launch cruise missile da USA gi 4,428 lei. Aduga Russia gina air launch cruise missile asi 1,389 lei. Laser air defense system da USA gi mari aduga Russia gina manga lei. Yamna interesting ori basina USA gi apunba airport masing asi 13,513 lei hairi. Masigi hek onatenabada Russia gi apunba airport masing asi 1,218 khaktane Navy lomdamu mai onsilasi.
USAꯒꯤ Navy personnel asi 667,108 sui. Russiagina Navy personnel asi 160,000 ni. Naval flag state ta USAgi 472 aduga Russiagina 781 ni hairi. USAgi aircraft carrier asi 13 sui. Aduga Russiagina amakhak lay helicopter carrier dana USAgi mapal lay. Aduga Russiagi di amata faw layte hairi. Frigates ta USAgi amafaw layte. Russiagi di frigates tarani thoi lay. Corvettes ta USAgi kulhumdoi aduga Russiagi marfuga humdoi lay hairi. Destroyer da USAgi 75 lay adubu Russiagi di taramari khak lay. Cruiser da USAgi kunithoi. Russiagina cruiser manga khak lay. Littoral combat ship ta USAgi kunhumdoi amadi Russiagi di amata faw layte hairi. Landing craft ship ta USAgi 244 lay re. Russiagi di 58 khaktani. Patrol vessel da USAgi manga aduga Russiagi 122 lay. Mine warfare craft na USAgi nipan lay aduga Russiagi di nifugatare ni lay basi. Merchant marine da USAgi 1851 lay di aduga Russiagi na 2917 lay. Ports amadi terminal da USAgi kuntra manga Russiagi nipan khaktar lay hari. Ngasigri matang sida loisilage aina haibada soikyu amadi walhuwa yauraka sumayamna ngapiyu. Video asibu nungaibiba taragadi like, subscribe, share, comment tawiramu. Makha tawa video dasu masidagi nungaiba video kaya porapa ngamnaba honajage mayamda khudol tamjage.